ꯀꯩꯗꯧꯔꯒꯦ? 이마다 마상관을 내어보네. 능 대응비를 먹어. ꯑꯩꯅ ꯁꯃꯒ ꯅꯨꯄꯤ ꯑꯃꯒꯤ ꯑꯅꯥꯕ ꯌꯦꯡ ꯆꯠ ꯌꯥꯗ꯭ꯔꯦꯕ. ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯔꯒ 이마ꯒꯤ ꯑꯅꯥꯕ ꯐꯍꯟꯕ ꯉꯝꯗꯕ. ꯅꯪꯅ ꯅꯔꯁ ꯅꯨꯄꯤꯗꯨꯒ ꯈꯦꯒ ꯍꯤꯒꯠꯄ. ꯑꯗꯨꯒ ꯑꯅꯥꯕ ꯅꯨꯄꯤꯗꯨꯒꯤ ꯃꯈꯟ ꯃꯁꯥ ꯇꯥꯞ ꯄꯥꯏꯔꯨꯒꯦ ꯁꯤꯅꯤꯅꯦ. ꯑꯗꯨ ꯋꯥꯟꯇꯤꯃꯤ. ꯅꯪꯁꯨ ꯈꯝꯕ ꯋꯥ ꯉꯥꯡꯉꯦ ꯑꯁꯦꯡꯕ. ꯑꯐꯕ ꯗꯣꯛꯇꯔꯅꯤ ꯑꯍꯩꯕꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤꯗ. ꯐꯥꯒꯤꯅꯦ. ꯐꯥꯒꯤ ꯁꯨꯝ ꯇꯧꯕꯅꯤꯗ. ꯐꯔꯦꯅꯦ. ꯍꯣꯔꯦꯟ 이마ꯅ ꯍꯟꯈ꯭ꯔꯅꯣ ꯍꯥꯏꯗꯤ ꯀꯝꯗꯧꯕ? 이마ꯅ ꯅꯪꯕꯨꯅꯦ ꯑꯁꯣꯟꯕ ꯃꯤꯒꯤ ꯊꯃꯣꯏꯕꯨ ꯅꯪꯒꯤ ꯋꯥꯍꯩꯅ ꯀꯈꯠꯂꯝꯕ ꯉꯝꯕ 이모 ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯗꯅ ꯁꯣꯔꯣꯔꯕꯅꯦ. ꯑꯗꯨ ꯌꯥꯕꯨ ꯌꯥꯔꯗꯤ ꯅꯪ ꯍꯜꯂꯝꯃꯅꯨꯗ. ꯇꯥꯅꯤꯡꯗꯦ ꯋꯥꯊꯤ ꯇꯧꯅꯨ. ꯊꯝꯃꯒꯦꯀꯣ. 이태마 한딱 필름 ꯑꯃ ꯑꯩꯅ ꯗꯤꯔꯦꯛꯁꯟ ꯄꯤꯒꯗꯕꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯝꯉꯥꯟꯕꯅ ꯀꯦꯃꯦꯔꯥꯃꯦꯟ ꯑꯣꯏꯒꯗꯕ. 시기 필름ꯁꯦ 한tak기 노마징세 시작이 넘버 오거든요. 그만 ꯇꯧꯗꯣꯏꯅꯣ 이마 ꯄꯣꯠ ꯆꯩꯁꯨ ꯑꯝꯇ ꯂꯩꯗ꯭ꯔꯤ. ꯂꯩꯔꯨꯔꯣ ꯍꯣꯔꯦꯟ ꯗꯥꯆꯧꯒꯅꯦ ꯅꯪꯒ ꯆꯠꯂꯒ ꯂꯩꯔꯨꯔꯣ. 이나우ꯁꯤꯡꯅ ꯀꯅꯥ ꯃꯐꯝꯁꯤꯒꯤ ꯔꯦꯟꯖꯁꯤꯗ ꯂꯩꯕꯅꯤ. 이세가 ꯁꯨꯝ ꯈꯪꯅꯒꯦꯅ ꯀꯣꯏꯊꯣꯔꯛꯄꯅꯤ. ꯌꯥꯝ ꯐꯩꯅꯦ. ꯐꯝꯁꯤ ꯂꯥꯛꯑꯣ. ꯆꯪꯉꯛꯑꯣ. ꯂꯥꯛꯑꯣ. 제부 가이데노 마코이 아니시부 이상학다로 ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏꯗꯒꯤꯅꯦ. ꯑꯃꯅ ꯏꯆꯥꯅꯨꯄꯥꯅꯤ. ꯑꯗꯨꯒ ꯈꯔ ꯑꯍꯜ ꯑꯣꯏꯕꯗꯨꯅ ꯂꯩꯀꯥꯏꯒꯤ ꯏꯅꯥꯎꯅꯨꯄꯥꯅꯤ. ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯑꯩꯗꯤ ꯖꯤꯔꯤꯗꯒꯤꯅꯤ 이제 ꯃꯤꯡꯅ ꯁꯅꯥ ꯀꯧꯏ. ꯑꯩꯈꯣꯏ ꯅꯨꯄꯥꯗꯣ ꯃꯐꯝꯁꯤꯗ ꯄꯣꯁꯇꯤꯡ ꯇꯥꯕꯗꯒꯤ ꯔꯦꯟꯖꯇ ꯂꯩꯕꯅꯤ. ꯅꯪꯒꯤꯗꯤ ꯑꯉꯥꯡ ꯀꯌꯥꯅꯣ? ꯑꯁ 이제 ꯊꯦꯡꯅ ꯌꯨꯝ ꯄꯥꯜꯂꯨꯕꯗꯒꯤ ꯗꯣꯛꯇꯔ ꯐꯅꯌꯥꯝ ꯇꯥꯟꯅꯔꯦ. ꯀꯩꯁꯨꯝꯇ ꯀꯥꯟꯅꯗ꯭ꯔꯦ. ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯂꯥꯏꯅꯤꯡꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯒꯦ ꯇꯧꯔꯤꯌꯦ. 이제 ꯑꯩꯒꯤ ꯅꯇꯣꯝꯕꯤ ꯀꯧꯋꯦ. ꯍꯣꯖꯥꯏꯗꯒꯤꯅꯤ. ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯃꯐꯝꯁꯤꯗ ꯊꯕꯛ ꯇꯧꯕꯗꯒꯤ ꯃꯐꯝꯁꯤꯗ ꯏꯆꯥ ꯃꯔꯤꯒ ꯂꯩꯔꯤꯕꯅꯤ. ꯑꯩꯒꯤꯗꯤ ꯄ꯭ꯔꯃꯣ ꯀꯧꯏ. ꯐꯔꯦ, 이나우ꯁꯤꯡꯒ ꯊꯦꯡꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯣꯔꯤꯁꯤ. ꯍꯣꯏ 이제. ꯇꯣꯝꯕꯤ, ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯍꯟꯗꯛꯇꯤ ꯌꯨ ꯌꯥꯝ ꯊꯛꯂꯤꯕꯣ? 인지니어ꯔꯒꯤ ꯁꯤꯟꯐꯝ ꯑꯣꯏꯕꯁꯤꯗꯅꯦ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯅ ꯅꯝꯗꯅ ꯍꯦꯛꯇ ꯄꯤꯊꯔꯛꯄ. ꯑꯗꯨꯒꯅꯤ 이제 ꯌꯨꯝꯗ ꯂꯥꯛꯄꯗꯗꯤ ꯀꯔꯤꯃꯠꯇ ꯉꯥꯎꯗꯕ. ꯊꯣꯡꯖꯤꯟ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯗꯒꯤ ꯆꯦꯅꯦꯟ ꯍꯦꯛꯇ ꯃꯥꯡꯕ. ꯋꯥꯔꯤ ꯁꯥꯕ ꯌꯥꯗꯦ. ꯄꯣꯠ ꯆꯩ ꯊꯨꯒꯥꯏꯕꯋꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯦꯛꯇ ꯇꯧꯏ 이제. ꯑꯁ ꯌꯥꯝ ꯋꯥꯏꯗ 이제 ꯑꯉꯥꯡꯁꯤꯡꯁꯤꯒ. ꯑꯁ ꯑꯩꯁꯨꯅꯦ ꯑꯩꯈꯣꯏ ꯅꯨꯄꯥꯁꯦ ꯃꯁꯥꯒ ꯌꯥꯎꯗꯕꯅꯦ. ꯁꯥꯎꯅꯤꯡꯉꯛꯇꯅ ꯌꯨ ꯊꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯁꯨ ꯌꯥꯝ ꯄꯥꯈꯠꯂꯤ. ꯑꯗꯨꯗ ꯅꯠꯇꯦ 이제 ꯑꯇꯣꯞꯄ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯀꯗ꯭ꯔꯥ ꯈꯟꯕꯗꯅꯦ ꯑꯩꯁꯦ ꯇꯞ ꯇꯥꯡꯈꯩ ꯀꯦꯁꯤꯜꯂꯒꯅꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯉꯥꯎꯅꯕꯅꯦ ꯍꯥꯏꯗꯨꯅꯅꯦ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯈꯜꯒꯤ ꯑꯦꯛꯇꯤꯡ ꯇꯧꯗꯨꯅ ꯂꯩꯔꯕꯅꯦ. ꯇꯣꯝꯕꯤ ꯅꯪꯒ ꯁꯅꯥ ꯅꯪꯒꯒꯤ ꯋꯥꯔꯤꯁꯦ ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ. ꯑꯩꯒꯤ ꯏꯆꯥ ꯂꯥꯎꯉꯥꯟꯕꯁꯤꯁꯨ ꯋꯥꯗꯤ ꯀꯌꯥ ꯉꯥꯡꯒꯟꯗꯦ. ꯃꯥꯒꯤ ꯗꯥꯆꯧꯒ ꯐꯤꯂꯝ ꯅꯝꯕꯒꯤ ꯊꯕꯛ ꯇꯧꯔꯤꯌꯦ. ꯑꯗꯨꯗꯤ ꯇꯥꯟ ꯌꯥꯝ ꯆꯥꯔꯦꯅꯦ. ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯐꯤꯂꯝꯒꯤ ꯁ꯭ꯀ꯭ꯔꯤꯞ 이ꯕ ꯌꯥꯎ, ꯐꯤꯂꯝ ꯅꯝꯕ ꯃꯤꯁꯨ ꯌꯥꯎ, ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯑꯣꯏꯕꯒ ꯆꯦꯅꯦꯜ ꯄꯨꯡꯃꯥꯡꯕ ꯃꯤꯁꯨ ꯌꯥꯎꯋꯦ. 이빠 이붕어. 냉전비로. 야래. 냉전비로. 냉전비로. 이빠 이붕어 냉비락부 ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. 이빠 이붕어ꯒꯤ ꯊꯧꯖꯥꯟꯗꯒꯤ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯏꯁꯥ ꯁꯣꯏꯗꯅ ꯐꯪꯒꯅꯤ. ꯁꯅꯥ. ꯍꯣꯏ, 이빠 이붕어 ꯂꯥꯏ ꯑꯝꯇ ꯂꯥꯎꯅꯍꯦ. ꯈꯨꯔꯨꯝꯖꯔꯤ 이빠 이붕어. 이빠 이붕어 ꯀꯩꯅ ꯊꯧꯒꯜ ꯇꯧꯖꯅꯤ. ꯑꯄꯥꯝꯕꯗꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ. ꯑꯩꯗꯤ ꯌꯥꯝꯅ ꯍꯪꯒꯣꯏꯅ ꯆꯥꯕ ꯊꯛꯄꯁꯦ ꯇꯧꯒꯗꯧꯔꯤꯕꯅꯤ ꯅꯈꯣꯏꯒꯤ ꯐꯅꯕꯒꯤꯗꯃꯛ. ꯁꯦꯛꯃꯥꯏꯒꯤ ꯑꯆꯦꯄꯤ ꯑꯃꯒ ꯑꯉꯧꯕ ꯑꯇꯥꯎꯕ ꯈꯔꯒ ꯑꯩꯉꯣꯟꯗ ꯄꯤꯖ ꯄꯤꯊꯛ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯥ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ. ꯑꯗꯨꯗꯤ ꯑꯩ ꯆꯦꯜꯂꯒ ꯂꯩꯖꯔꯨꯒꯦ. 이빠 이붕어ꯒꯤ ꯊꯧꯒꯜ ꯇꯧꯔꯝꯃꯨꯀꯣ. ꯂꯥꯛꯑꯣ ꯅꯪꯒꯤ ꯈꯨꯕꯥꯛ ꯃꯌꯦꯡ.
ꯃꯁꯤꯗꯤ ꯃꯇꯝ ꯆꯪꯗꯣꯔꯤꯕꯨ ꯃꯁꯤꯗꯤ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯕ ꯇꯥꯏꯗ ꯁꯦꯛꯃꯥꯏ ꯊꯛꯄ꯭ꯔꯥ ꯑꯩꯕꯨ ꯈꯣꯏꯃꯨ ꯑꯣꯜꯍꯟ ꯇꯥꯔꯦ ꯅꯪ ꯏꯄꯥ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯑꯩꯁꯦ ꯏꯆꯝ ꯆꯝꯅꯅꯦ ꯈꯨꯕꯥꯛꯃꯩ ꯌꯦꯡꯕꯅꯦ ꯀꯩꯝ ꯄꯥꯈꯠꯄꯤꯅꯨꯗ ꯑꯩꯒꯤꯁꯦ ꯏꯟꯖꯥꯡ ꯁꯦꯝꯖꯒꯦ ꯇꯧꯕ ꯁꯦ ꯄꯥꯏꯌꯨ ꯑꯩꯒꯤꯁꯨ ꯈꯨꯕꯥꯛ ꯃꯩ ꯑꯝꯇ ꯌꯦꯡꯕꯤ ꯇꯥꯔꯦ ꯌꯦꯡꯁꯤ 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 ꯃꯁꯤꯗꯤ ꯃꯁꯣꯏꯁꯦ ꯍꯩꯃꯥ ꯑꯁ ꯀꯩꯅꯣꯅꯦ ꯏꯃꯥ ꯀꯩꯅꯣꯅꯦ ꯑꯁ ꯀꯩꯅꯣꯅꯦ ꯃꯤ ꯁꯤꯟꯅꯕ ꯇꯥꯔꯦ ꯃꯁꯛ ꯑꯁꯤꯒ ꯌꯦꯡꯉꯨꯅꯦ ꯅꯍꯥꯟꯒꯩ ꯃꯥꯅ ꯑꯉꯥꯡ ꯄꯣꯍꯜꯂꯤ ꯍꯥꯏꯁꯤꯗꯤ ꯃꯥꯏ ꯃꯆꯥ ꯑꯣꯏꯔꯖꯥꯠꯅꯤꯗꯅ ꯃꯆꯥ ꯐꯪꯉꯦꯗꯅ ꯍꯔꯥꯎꯔꯤꯕ ꯃꯃꯥ ꯃꯄꯥꯁꯤꯡꯗꯨ ꯀꯌꯥꯗ ꯄꯪꯈ꯭ꯔꯕ ꯑꯩꯈꯣꯏꯅꯤꯗꯤ ꯁꯤꯡꯍꯧꯔꯦꯅꯦ ꯑꯁ ꯌꯥꯔꯦꯁꯦ ꯇꯣꯛꯄꯤꯔꯣꯁꯦ ꯑꯁꯤꯒꯤ ꯋꯥꯁꯦ ꯋꯥ ꯂꯥꯎꯔꯒꯨꯝꯁꯤ ꯅꯪ ꯎꯔꯤꯗꯣꯗꯣ ꯑꯝꯇ ꯃꯨꯊꯠꯂꯨ ꯀꯩꯗꯧꯔꯒꯦ ꯐꯤꯂꯝꯁꯤ ꯏꯕ ꯌꯥꯗ꯭ꯔꯦꯕ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯏꯁꯩꯁꯤꯕꯨ ꯇꯥꯔꯒ ꯏꯕ ꯌꯥꯗ꯭ꯔꯕ ꯍꯦ ꯅꯪꯒꯤ ꯏꯁꯩ ꯊꯥꯔꯤꯁꯤꯅꯅꯦ ꯔꯣꯃꯥꯟꯇꯤꯛ ꯁꯣꯡ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯗ ꯏꯔꯤꯁꯤꯅ ꯍꯤꯔꯣ ꯍꯤꯔꯣꯏꯟꯒꯤ ꯀꯥꯏꯅꯕꯒꯤ ꯇ꯭ꯔꯦꯖꯦꯗꯤ ꯑꯃꯨꯛꯇꯪ ꯃꯨꯊꯠꯂꯨ ꯑꯩꯃꯤ ꯅꯪꯕꯣ ꯑꯝꯇꯪ ꯃꯨꯊꯠꯂꯨ ꯑꯃꯤ ꯅꯪꯕꯣ ꯏꯁ ꯑꯏꯕꯒꯤ ꯃꯅꯥꯛꯇ ꯂꯩꯕꯁꯤꯗꯤꯅꯦ ꯅꯨꯡꯁꯤꯔꯕ ꯀꯥꯡꯁꯣꯏꯒꯤ ꯃꯅꯝ ꯐꯥꯎꯕꯗ ꯁꯥ ꯊꯣꯡꯕꯒꯤ ꯃꯇꯥꯡꯅꯤ ꯃꯅꯝꯁꯤ 이ꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯛꯀꯗꯧꯕ ꯃꯥꯜꯂꯤ ꯃꯁꯤ 이사이 다판 파워 핵 레이로이더리 마치 꺾태르게 마치디 마치 거기 시니 아스 고가 로이 차이 그래 가나이 트레지디가 로이 차이 그래 시디